Hezbollah na Anisuba front nama Hangdorakpa Tarabadi Gazagumna Beirut Muthatkani Netanyahu Israel na Hamas ka soknariba lan asi karigumba Hezbollah na khathangba Lebanon da Anisuba war front nama Hangdorakpa Tarabadi Israel na Gaza da sathavagum Beirut pu uful sana thugaigani haina Israel gi Prime Minister Benjamin Netanyahu na haikre karigumba Hezbollah na Israel ga lan soknaringba taragade madu makhoi gi apamba ne adubu masina kha thangba Lebanon amade Beirut pu Gaza amadi Khan Younis ka manaba amanga tama yokna bai basimade soidrabani haina Netanyahu na section wa pike amarom the US President Joe Biden na Israel amasung Hamas anigi lan ase loisenba yanaba Netanyahu amade Jordan ge King Abdullah II animakta wari sanakre asumna lan ase nemthana na bohona bachairak asida Netanyahu na Israel Defense Forces ki Northern Command yengsinba khongchat amada Hamas ki mathakta section wa ase pikibane IDF ki Northern Command asina Hezbollah na Lebanon ngamkhaidagi Israel da landarakpa singmayok na duna laire haukiba October 3 ta Hamas militant singa Israel gi mathakta landarakiba madugi matung tarakba Israel na Gaza da bom haitha duna laman khumbagi thabak sathaba marak asida Hezbollah kangbuna Lebanon ngamkhaidagi Israel da bom amade nongmai kapsin duna kaihobagi thabak sing sathaduna lakle Hezbollah gi thawong adubu yaningdaba phongladuna awang thangba Gaza strip ta Hamas na Israel da landabagi paukhummoina Israel lanmina chawna amanga ta thokaliba sigumna Israel na karigumba Hezbollah na atopa war front nama Hangdorakpa Tarabadi Hamas ta tawbagumna Hezbollah gi mathakta su tawgani haire US amasung European Union na terrorist group amani haina laukthokraba Israel na awang thangba Gaza da sangsinduna mang takhankraba matung Israel lanmising na kha thangba Gaza da amuk mijeng thamduna Khan Younis da sangsinba haukhre Hezbollah gi maikaidagi Hamas kangbubu Israel da sathariba lan asida sawgatpa phonglakhe masina maram oiraga Gaza strip ta Hamas ka kan lan soknaringai Hezbollah na kha thangba Lebanon dagi Israel da nongmai kapsilaktuna numit khudingi Israel lanmisinga khutthokna duna laklibane adumoinamak Hezbollah gi maikaidagi Israel gi maikaida araiba sakti sisna duna landabadi tawdana matek funa duna lakle masina maram oiraga Hamas ka Israel ga soknaba lan sina regional war ama oirakani haina chingnarambadu koghan duna laklibane amarom the Prime Minister Netanyahu na Biden ga wari sanabadu da Gaza da Hamas na hostage fazinduna lairiba amade West Bank ta Palestinian singi mathakta attack sathaba amade Gaza da humanitarian tengbang apanba yaudana yauhanbagi matangda wari kaya sanakhe US President amade Jordan gi ningthawani na Palestinian amasung Israel anigi lan lebanduna region asida santi thamnaba honabada punna thabak tawminaba haina yanakhre haire Putin amuksu mikhalda mirep oiraga ne Russia ki President Vladimir Putin mathang sahi gi March ta pangthokodoriba laibak adugi President khanbagi mikhalda amugana mirep oina ba warep laukhre haina media reports sing na phongdokle warep aduna Putin bu lisang sina lainga ki power pairak libadu matam hena sangdok halaga ne Putin gi warep ase Russian military officer Lieutenant Colonel Artyom Zoga da khangan khibane Kremlin da army personnel sing da award pibagi thauram amagi matungda warep asi mahakna laukthokibane